Manipur top channel gi mai kaidi gi maru oi bi pausung myam na thamjagi ahanmara Kangpokpi district law leitre Nojang Kibzens Memorial Playground players sing Nongmei pairaga practice toukhre State gi singa masum tam gi mafam sing security force gi mai kaidi gi santi thamnaba coming operation masum area domination gi thabak leptana sa tharabasu Kangpokpi district di rule of law leitaba gi mami sengna tari district gi ke gamnom phaida leiba Let Nojang Kibzen Memorials Ground Sanakiba football tournament amada players sing na phong na AK rifles pairaga football kauduna warming up tawwa masum player kaya mana nongmai paidana football sanabigi video post ama social media da viral oire haina NDTV na report tawri report asina makhata na haribana iranglangba football gi jersey ama litpa nupa ama camera gi mamang tamna sangsilakhi khu yauna moza upa masum khongrau atienba setpa miyoedu Upful thanglaba laimai du football gi match ama sananaba gi damak sem saba mali aduba singumba football players gi masagi ye thangba mareng jumna AK rifles ama duga atop AK rifles amana makhuta pairaga question chen na football car warming up tawri magna nongoi singa du thangalaga harau momo nong na game du sanari asigumba football match warm up ki video si ihan hanwada Manipur gi Kangpokpi district gi social media gi influencer amana Instagram gi post amana thagalak pathenaki haiba video si ngasi social media gi platform ka da viral salaki bane video si da mokot AK amasum Americans Origins M series ki assault rifle sing paiba mioi tara kun lom na football ama kaudun sanabud oli nomai sing adu gi burial da angangba ribbon sing puli hari Video si uba phangba thauramasi poster amada football sanari pamadu L Nojang Kibzen Memorial Playground ke gamnom phai haina thai Manipur gi konung oriba Imphal gi kilometer yankhaga mangarom thapna leiba Kangpokpi district khunja singna gamnom phai haina khangnabu khulamalai football gi jersey singadu gi mamang thangba sarukta Sana Khang haibu hoi asi iri amasu makutta AK assault rifle ama paiba miyo amagi jersey gi maning thangwa sarukta Zina Kibzen haina haiba minga si iri mark player number 15 hairi thauramadu gi poster iba warol da football match adu January kundagi haukibani haibasi uli social media influencer Nampi Romeo Hansong haibasina Kuki haiba watermark asiga loinana maki maming yawa Instagram gi video du lauthokre Amatungda follower lising taramathu leiba Hansong hairiba miyoi sina assault rifle sing paidaba miyoi sing na sanaba football match ki atinba video ama Instagram na thagalaki maki subscriber lakh 1.9 leiba YouTube channel da miyoi sina maakna lakthokiba mamangi video dudagi second ahum tagi oiba nongmai paiba miyoi singa du utpa minute 3 rom sangba video ama thagalaki hari video adugi lemhauri saruk singa du nat koeba thauram amasum football match adugi matang oiba tarabasu lanmi gi dark green masugi phizul setpa makuta khulai matik sana paiba miyoi singna video adu loisilakpa matamna mafam adu jagoi sabu okhi makhogi makok tu ublibe helmet amasum lengjum gi pacing adu da Kuki National Front P natragana KNFP hairiba Kangpokpi da mapung oina leiba militant singna sijinaba angangba logo ama yawi hari Video asiga madi leina maitai community gi civil society organization amana X thagalakpa post amada authority singi mafamda asumna assault rifle sing ipong utpigi thawang asibu thigana ba appeal tawkre maitai heritage society haib organization amagi warol paladuna NDTV na hari Manipur pangthokpa football tournament amagi video social media da viral sale masida yam namak nungnang ngai oiribri footballer ni hairiba miyoi singaduna afapa makal gi khulai sing ipong utpasini Natraga masi Kuki militant singi football tournament amara organization asina authority singi mafamda matawusum assault rifle ipong utpa sigi maramda thijinna bataksin krihari KNFP president asida yauriba P haibasi KNFPSC original KNF ni haiba khangnana bugidamaktani KNF asi English ngama samapanga marfugu tareta linkakibani English ngama samapanga maudraga marida masi SK Kibzen lusingba KNF MC amasum original oiba ST thangboy Kibzen lusingba KNFP haina maset ani thokna kaikhi maram asina KNF asi KNFP asini ataidi masigi faction ngaktani KNF asi Kuki militants group Darjan ani ronga state amasum center ga sign tawn ki buwa tho oiraba suspension of operation su sida khuyek pibe yawbul pamane
ꯁꯨ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯕ ꯑꯃꯁꯨꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯃꯐꯝ ꯑꯃꯗ ꯊꯝꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯔꯤꯚꯤꯌꯨ ꯇꯧꯔꯤꯕ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞꯀꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯃꯨ ꯅꯩꯃꯨ ꯇꯥꯅꯕꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯑꯦꯂꯤꯒꯦꯁꯟꯁꯤꯡ ꯂꯩꯕ ꯃꯔꯝꯅ ꯃꯁꯤ ꯆꯠꯅꯍꯟꯗꯅꯕ ꯇꯛꯅꯗꯨꯅ ꯂꯥꯛꯂꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯀꯣꯀꯤ ꯇ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯔꯥꯏꯠ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤꯅꯆꯤꯡꯕ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯏꯪ 2019ꯒꯤ ꯃꯦ ꯊꯥꯗꯒꯤ ꯈꯨꯠꯊꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯈꯨꯠꯇ ꯑꯣꯇꯣꯃꯦꯇꯤꯛ ꯑꯦꯁꯣꯜ ꯔꯥꯏꯐꯜ ꯄꯥꯏꯕ ꯀꯥꯡꯂꯨꯞ ꯑꯁꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄꯒꯤ ꯃꯑꯣꯡ ꯚꯤꯗꯤꯑꯣ ꯆꯥꯛ ꯀꯌꯥꯗ ꯎꯕ ꯐꯪꯂꯛꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯅꯥꯀꯜ ꯑꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯅꯤꯃꯛ ꯑꯁꯤꯅꯁꯨ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯅꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯎꯠꯇꯨꯅ ꯑꯊꯤꯡꯕ ꯂꯩꯇꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯥꯏꯟꯅ ꯑꯌꯥꯕ ꯄꯤꯕꯒꯨꯝ ꯎꯍꯜꯂꯦ ꯍꯥꯏꯅ ꯂꯣꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯃꯔꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯤ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯗ ꯌꯥꯎꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯤꯇꯩꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯜꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯒꯤ ꯋꯥꯐꯝꯁꯨ ꯃꯈꯣꯏꯅ ꯄꯜꯂꯤ ꯍꯥꯏꯅ NDTVꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯌꯨꯉꯥꯡꯒꯤ ꯗꯤꯂꯔ ꯑꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯖꯅꯋꯥꯔꯤ 19 ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯌꯨꯉꯥꯡꯒꯤ ꯗꯤꯂꯔ ꯑꯅꯤ ꯑꯗꯨ ꯍꯧꯈꯤꯕ ꯇꯥꯡ 2 ꯑꯃꯁꯨꯡ 3 ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ 33 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ न्यू यॉर्क खोंगचट मरी लेना फेब्रुआरी 5 पांगथोखिबा जॉइंट प्रेस मीट US की प्रेसिडेंट डोनाल्ड ट्रम्पना गाजा की मतांग फोंदोखिबा वाफम CPI की नेशनल सेक्रेटरीना अकन ममौना कंडेम तौई हैना CPI मणिपुरना थादोरकपा सिरोल अमन हाइरी सिरोलसिना मखाताना हाइरी जॉइंट प्रेस मीट US की प्रेसिडेंट डोनाल्ड ट्रम्पना फोंदोखिबा वाफम अदु इंटरनेशनल लॉ खोंगोइनदुना सही लिसांगसिना उखनदुना लाक्लबा मिडल ईस्ट थोक्लिबि इरांग अस हेना पाक्थोक साक्थोन हाबनबि माकी वाफम अदु मालेमगी लेबाकसिंग अकनमौंग तफम थोइ हाइरी मालेमगी लेबाक कियान इंग्लिश समपन हुफुग तरेत यूनाइटेड नेशन ताकिबा टू नेशन थियोरी की रेजोल्यूशन दु सना हननबा मसुम पैलेस्टाइन बु मनिंग मखा तंब लेबाम ओइना सखंगनबा अकनब खुलाव पुखटनरकलिबदु तासिनदना गाजा मसुम गाजा स्ट्रिप्टगी पैलेस्टाइनियंस मिलियन अहुमलोम तानथोलगा नौना सेमगा सगतुना मॉडर्न सिटी ओहेननबा US की प्रेसिडेंट डोनाल्ड ट्रम्प की वफमदु लानथोकलिबा गाजादा फंगबा नेचुरल गैस अमसुम ऑयल रिजर्वसिंग US की मखादा थमदुना इम्पेरियलिस्ट लेंगाकलोन पाक्थोक साक्थोक हननबा थौरांगनि असुगुम्बा मथुंग मुक्तबा वाफमदु इंडिया लेंगाकनसु कंडेम तौफम थोकपनि हाइरि पैलेस्टाइन बु मसा मरोमदम लेंगाक सपमनिंग मखातम लेबाम ओहेननबा सही क्यागी ममांगनगी CPI न होनदुना लाक्लि लोइनना मिडल ईस्ट मसागी फिबमदा हंजिन हननबा हंदक्ता इजराइल अमसुम हमास का 6 फेयर तौनबदा यावरिबा मरुओइबा वरोल सिंगदु थाबक ओइना पांगथोकनबा इंटरनेशनल कम्युनिटी न अकनबा प्रेशर पिफम थोइ हाइरिनसु पाउसना मखाताना फोंदोकलि लोशलकपु ओइना तोपा पावमना सेरम नेकेन पिटिशनर ओइदुना हाउसिंग मिनिस्टर ओइरिबा थोंगजुगी MLA थोंगा बिसोरजन अमसुम अतोपा रेस्पोंडेंट सिंगी मथक्ता फाइल तौरखिबा इलेक्शन पिटिशन नंबर 4 ऑफ 2022 की मखाताबा वायलगिदमा हाई कोर्टना अपॉइंटमेंट पिखिबा एडवोकेट कमिश्नर की ममांगदा ngasi case asiki defense witness number 11 oiriba minister masa laktobadigi advocate commissioner na thawong asigi matangda mangna warep lawbu ngamdre hairaduna matter asi makhataba direction gi dama high court ta refer tawkhre haina phongdokhi ngasigi advocate commissioner na wayel paikhalakpada minister gi maikaidigi lepkiba council na mahak home minister na kawurigi sakhibani haina phongdoklabasu petitioner gi council na ti mahak lanai oina kumbha mela sarugyaba sakhibani hairaduna chief minister N Birena ma ki Facebook ta post tawrakpasingi photos sing copy ani submit tarakhi advocate commissioner na thawong asigi matangna high court ta refer tawrakhibadigi hayeng justice A Bimol gi bench na election petition asi lokhonaba list tawkhre hari
Manipur Top Channel gi maikei digi maroi bi pausung miyam da thamjari ahanbada haksang nabi yengbu satlubani ataidi no comment wai kemsang CM Beren Triveni Sangam de iruptuna Manipur gi damak thaunikre Union Home Minister Amit Shah na kaubadagi Delhi de satlubani haiba Mohud Minister Yumnam Khemsan ngasim phalda thulakre haksang nabi yengbu satlubani ataidi no comment haina promising the Minister Khemsan na phungdoklamle Amaram the Minister and Beren Yaunangarang Delhi the Sakiva Cabinet Minister Singh Kumbh Mela the Serugya Kibagaloina Ganga Yamuna Amadi Saraswati Turel Ahungi Itin Pam Oiriba Triveni Sangam the Iruptuna Manipur Tang Dulaita Panjilang Navataunikre Se Minister and Beren Lusimba Minister MLA Singh Yawa Mir Kangbuama Uttar Pradesh ki Prayagar Sathariva Mahakumbh Mela the Serugya Se Minister Lusingba Mihut Kangbu Shida Minister T.S. Bishorjit Minister Govidas Konthauza Minister L. Susindro MLA Karam Siam MLA Premchandra Serugari Loinera Se Minister Lusingduna Ganga Yamuna Amadi Saraswati Turil Ahungi Itin Pam Oiriba Triveni Sangam the Iruptuna Manipur Yefanavigidamak Tauniki Mapam adu Minister Amadi MLA Singa Amat Oina Lamdam Sigi Amadi Leba Sigi Miyamgidamak Puna Tauniki Mahakumbh Mela ki khongset atuda BJP ki senior leader oiriba MP Prasasus unaki Amaramda Manipur Legislative Assembly ki taret suba session ki mangoina Minister N Beren yauna Minister amadi MLA khara Union Home Minister na kaurakpadigi ngarang tuan flight Delhi ki damang Imphal thadok nakibane Adumainama hauzu phawi oina the Union Home Minister Amit Shah ga unakibagi pawlaitri Nakalamaramda Union Home Minister Amit Shah na kaurakpadigi Delhi de satkiba Manipur lenga ki Rural Development and Panchayati Raj Samadi Mohud Minister Yumnam Khemsan Imphal thungnari Maun Imphal International Airport te hek thunglabaga pawmi singna khongset adugi matangda hangbada mak masagi oiba anaba magi leibadigi Delhi de leyeng wasatlubanaiki Central Lusingbu sing unabagi matangdari no comment haina phongdoklamki Amaromdana Irang siki waroisin oigadaba madi lanjenaraba sing mayumda hanjin hananaba akaknaba matam ama assembly na warep lauduna white paper puthokadabane imagi maira Irang asigi waroisin oigadaba warep amadi lanjenaduna lairiba singi mayumda hanjin hananaba akaknaba matam ama assembly mifamda MLA punamakna warep lauduna white paper puthokadabane haina imagi maira gi president T.S. Sujata na phongdokre Ngasi Manipur Press Cup ta paumisinga unaba amad imagi mairagi president T.S. Sujata na hai lakliba February 10 dagi haugadoriba 12 suba Manipur Legislative Assembly gi tare suba session asi miyam amadi CSO singa tarai na lobigano Assembly session asida sarug yagadoriba miyagi mihut singna su Manipur gi sako thorangi natragana lakadoriba senba sahi English singani ga kungamanga kunga taruki matangda khanabada lamdam asigi mama oibi singna ayetba amata laiti Adobo lainga ki oiba manungi thabak thoram sing khanadringai hauzik thokliba Manipur gi tangdo laita daba phiba masigi asumba miyamna yagadaba waroisin oigadaba warep logadabane loinana hauzik lanjena duna lairiba sing mayumda hanjin hananaba akaknaba matamama assembly mifamda opposition amadi ruling MLA punamangna khuyek piduna ayib sirol oina puthokadabane hauzik thokliba irang sigi white paper puthokadabane Hauzik thokliba lanasi kanglup ani goiba lanati Meitai Purumna SD list sanhanaba hotnarubadagi tholakpa lan sunati masi state manung khaktagi oiba internal conflict ama sunati haibasi karisu khangjadaba miyam phawba khanglamgani maram maduna thoklibi irang asiki matang assembly da mamutana nainaduna yamdrabda numit humni gi matam lauduna khanagadaba naki mauna makhatana hai Sahi ani fazilaglaba phiba masida assembly da miyamgi mihutsingna puna phaminaduna irang sigi waroisin oigadaba akanba madi apunba warep lawbiyo haina imagi mairana madi Manipur gi miyamna ngasi phawba taksinduna lakhibane Manipur Assembly ki members oiriba MLA tarana haukiba kumja English singani ga kungu humdugi me thadagi hausuk phawba tokhaiba administration union territory gi demand tawduna ngasi phawba khongpham sena sapmana leptuna lairi Adobo lemhoriba MLA yankhai asigi manungdagi amakhaktana ngasi phawba Kuki MLA tarana taliba tokhaiba administration ki demand asi lali maram sadi haiba wafam amata thamdaba sisu Manipur miyam pumbagidi khwaidigi lebuk thibani lakliba February 10 dagi phamgadoriba Manipur Assembly mifam asiga mari leidana lamdam asida leidiba CSO sing clubs amadi maira paibi sing tungi mirol gi damak punna laminase
ꯂꯥꯟꯖꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯈꯣꯡꯖꯪ ꯑꯃꯗꯤ ꯋꯥꯀꯠꯁꯤꯡ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯗ ꯊꯝꯃꯤꯟꯅꯁꯤ ꯂꯥꯟꯖꯦꯟ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯥꯃꯨ ꯃꯈꯣꯡꯒꯤ ꯂꯩꯉꯥꯛ ꯑꯣꯏꯕꯤꯒꯅꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯣꯏꯕꯤꯌꯨ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ngasi mafam khangdana masa masu mangkhriba laikhidrabasing imung manungda waribasi karidagino haibado munna khangbiyu manipurna mai saktuna leiringai masa masu kaya amana punsi pikhamnaduna wana leiringai da karigidamak kumbha mela saruk yaribano haina su ti ai sujatana pianaba phongdokhi pawmisinga unaba adu imagi mairagi thomi kya su saruk yakhi atopa pawmana relief camp the laibasing lana lamjing duna MPP mall gi da thomjin hanba laibak thibani kaisam tong maira paibi kari su khangjadaba relief camp the laiba miyoi singbu lana lamjing duna MPP mall akoijam gi mayum da ngarang thomjin ba lakhiba du laibak thibani lok sabha di MPP mall thamkhibu wapam adu bu aran bu wonthokpi duna miyam bu lana lamjing duna jamam na ba thokali matung tarakpada asiguma maram zadaba madi yumpham yaudaba thawong singasi amu hana tawbiganu haina kaisam thongi mera paibisingna phongdorakli ngasi kaisam thong kaithel maikei hadongi mera paibisingna pangthokiba pawgi mifam amana kaisam thong mera paibi apunbigi mahut siladuna maisnam samesori kawi mera paibi mana hai ngaranung thil laimram waroi singdagi bimol amadi thasna kawi nupi aniga loinana laison tombam payment amadi angom sauren khoma kobunu pani asiga punduna lanjadra bakari su khangsadaba relief camp da leiba miyoi khra puduna kasam thong da leibi MPP mall gi yumda thomjilakhi badu yamna leibak thibani MPP mall na lok sabha da thamkibu wafam adu aran bu wa thukpi duna miyam bu lana lamjing duna ka ngauna ba thokali MPP mall na ngangkhibu wafam adu aikhoidi political gi awai khum oina udeki mana makha taradun hai MPP mall na parliament da fogdo ki buwa pamadu da beles volunteer pan ki basulati akhang hai kya na asing basum won to adu miyam na khangan ki basulai khrabani matung tarak par asinguma maram sadaba amasu yumpham yaudaba thawong sing asi tawbiganu haina sumang apel tawki tentak na asum na miyam da thamjaramge aduga haujiki oina di miyam paw sumatang se lusinjerge masum makhata bana wabdin miyam punangai mina se national sigi mekereg miyang phamna makhata na thamjari makhata bana wabdin miyam punangai mina se